Meitei phurupta Kuki Singna Nongmei Kaappa Lephangani Haibagi Thajaba State Leingak na Pidriphaoba Ningombam Jamesbond gi thawai yaodraba Hakchang Loukhiroi haina meeshi asiga leinana shemkhiba gi Meitei gi phongdorakli Hiramasigi matangda ngasi mayang langjing gi maira paibe lamdamasi gi CSO singamade tongan mafamdagi lakpa miyamna saruk yaduna mayang langjing community hall pangthokiba mifam amada wafamasi phongdokladuna JAC gi member chongtham pasantan hai Ngarang kadang banda Kuki khulai paiba Singna chatharaki ba tekta Lekhiraba Ningombam Jamesbond kamari leinana shemkhiba JAC na laukiba warep singe matangda ngasi miyam yoiba khanane nabaki mifamama pangthokpane Kuki khulai paiba singe tekta Ningombam Jamesbond na Lekhidaba se lamdamasigi miyam gi mangjabane athauba se hanadagi hauna miyam gi thabak tawba pamlakpa mishakamane magna hinglingai matamda Turning Development Club ki thaupuramata natana mayang langjenge GP Mangana punsinduna semba Village Protection Force ke so achoba thawai purame miara sigamari leinana ngarang shemkhiba JAC na Meitei phurupta Kuki terrorist Singna Nongmei Kaappa Lephangani Haibagi Thajaba ma pidriphaoba Ningombam Jamesbond gi thawai yaodraba Hakchang Loukhiroi haina laukiba warep asigi matangda ngasi miyam gi oiba mifam ama pangthuklaba matungda makha tana karamba khongjang sing changsin ba yagadage haibagi matangda khanabani haina so magna makha taki GP mangana punjalaga semba force asigisu mahaksi second commander oina thopubani mahana lekhidaba matam asida aikhoigi thamoida yamna nungaitaba leibaki oina so mangjaba mo oibanina aikoina ngarang dagi phamjarakpa mifam sing asida lauriba warep sing asi aikoina Kuki terrorist singna Meitei gi oiba mioi singsi hat palep tribhaoba Manipur sarkar gi maikai dagi chapchaba Lephangani haibagi adugumlaba warep ama lauruga aikoida thajaba pidriphaobadi aikoi mahaki thawai yaodraba Hakchang asi aikoi lauroi haina masigi phirepsi aikoi ngasi phaobada chathajariba tinbiriba mayam Manipuri oina lengsen birakpa CSO singi maikai dagisu aikoi sigumba mayam singsida aikoi chathajana ngasi maksu aikoi miyam gi mifam ama tawjari aduna Manipur sarkar ki maikai dagi Kuki terrorist singna Nongmei Kaappa si lepaga Meitei si halallaroi haibagi phirep to hek loroktri phaobadi aikoi Ningombam James ki thawai yaodraba Hakchang se lauroi haibase aikoi gi phirep ni Panmayabadi ngarang miyada sigi mayokta mayang langsingda miyam gyoiba mifam ama pangthuklaba matong warep ahum laukibane warep singa dugi manungda meeshi asiga leinana JAC ama semba Ani suba warepta Meitei phurupta Kuki terrorist Singna Nongmei Kaappa Lephangani Haibagi Thajaba ma State Leingak na Pidriphaoba Ningombam Jamesbond gi thawai yaodraba Hakchang Loukhiroi loinana ahum suba warepta hiramasigi matangda lamdamasigi miyam tongan ba CSO made club sing pullaga apunba mifamama ngasi pangthoklaba matong makha taba karamba khongjang sing changsin ba yagatagi haibagi matangda khananena ba haiba sine